wangamba mama thokibaga ngaihak ongduna wakhal tawraklami karigumba ama ningsinglaktuna calendar fak ubada Gracie na haikiba wadu ningsinglaktuna yenglobada mana numit 10 matam piyo haikiba numittu hayengni haiba khanglakpada tariba pawsiga wangamba ngakpa phawjarami Numidang wairamda Tomthinga, Kritiga, Graciega, makhoi ahum haksik langduna leirami. Gracie di Tomthinbu mamanaba amagum ikoi koidana wari sabirami. Ibungo, nanga makanadabada, nangna yuga thaktana nasaswalaga mana tradi na ngauduna leizariba. Nangna tawrido asomda mana di haraubuda loiramani. Mana koiriba nupadudaga tamamdoine. Aigi ex to di hausifau engonda ngauraga adum lei kaina. Nangna yutha aga ngauringai mana asomda phamungda nungaina tum leiramdoine kai kanandabda nasa soknaba adui saru mangondagi henbi ama thinaba tawse Tomthin ai yam ngawe ngausanai jagatnai adubu ai mabudi thamoi sengnadi nungsikhibane Gracie Tomthin nangna maga kainabada nangna te mangjari mane mabu thamoi sengna nungsibiba nupa ama magi khutagi nanthokiba haibase mana tromangise aduga karigi nangna maisa langino nangina laibak phahorine aduga magina laibak thiba because you get the chance to find someone better but she loses her real love Gracie ki wahai duda Tomthin su Gracie da haifet yenkhalami Kriti su machena thazadana afaba pauta kaya pibaduda macheda yenglami Gracie na makha tarami aduga karigi nangna mana hayena karga leidana tawruriba adusu nasagi naralna nataba adudi nang yamna landro karigumba aina nang oiramaba mikuptudagi aina mabu kainarani Tomthin aina nang se friend ama oina sum suggestion pibane nang lana khanganu ko aigi se nangi private life ta khutthingjan manate hayune what's your opinion about true love aseng manung shiba haibase nang kamaina uge Tomthin Gracie da haifet yenglami Tomthin na nungshiba haise thamoidagi faurakpa ihulne apambadi makhal yami adubu nungsibadi amakhaktane Kriti su Tomthin da munna yengduna mana khomlibadu mamit kuptaba makhai taduna leirami Gracie na adudi phazaba haibasidi karino nangi wakhalda Tomthin na phazaba hairaga Tomthin ngaihak confirm khanglamde phazaba haibasidi hairaga Tomthin confirm khanglamde Gracie na amok makha tarai physical look khaktana migi phazaba lepa yabra Tomthin ai madudi yaroi na khale magi licha sajata su laye na khale Tomthin na khumlai Gracie na amok adudi nang khangi ko adudi nang daina di nang phazaba gi singda chalhaningbra natraga mabu athibane khanbra nang chumna khalune mana nangonda tawriba mayamdo aduga amu hairo nungsibaga phazabaga mari leinabra haiduna Tomthin wakhal munna khanduna leirami Gracie na amu ai kainom haigini Tomthin nangsu tawboko physical beauty hana yengaga mibu ngaugano magi maramchat character khudingmak khallaga nungsirakpado adubuni true love haise aduna mathang nupi koibadadi magi lamchat wangang sangang magi thamoi phasana khangaga koigadaba khangidana nupa macha aroibada phagi oi kayoi nupa macha haiba wahisina Tomthin su momon noklure Gracie na thenge ekhoi su tumurage nangsu chango lao Kriti changase ai tumning mana sire Kriti yam tanna hawgala ami mana lehauning ba matawdu machena haifet khangduna ai changamage ko hairaga Gracie changkhirami Kriti ga Tomthin ga khaktamak lehaurami Kriti na da Tomthin aujiti kem khalurano ai dine I ka mandana ngarang Instagram daga loina unfollow tawrabane FB daga su loina unfriend tawthrabane adui sarok mangonda henbi ama thinaba tawse haiduna nokfet tawduna hairamaga nokfet tawramaga fuk hogatuna imunglomda changkhirami Kriti gi wangang sangang duda Tomthin su nokfet tawthoklami adubu madi wakhal khanduna lehaurami mani na haikhiba amuk haujikna Gracie na haikhiba hanjin mana kongda taduna leirami
Gracie manglanda amuk Rasi nangna tawraklibha thabak khudingmak imana nangbu thagatli pumnamak imagi thaujal ngaktani Gracie na khomi hayengdi nangi paw nungaiba ngakta tarani ado ngai khone ibema nangbu dainado haifetang unabadi phabani masu nupini nupi ekhoina nupi bu semdok pigadabani aina mabu karamna semdok toino ima aiga maga nongmata thengnabasu natte madugidamaktadi nang kaisu chingnagano ima lairibasidi Mathangi numita wangamba Gracie fast food amada achapot chaminarami nahan makhaiga manade ngasidi wangamba asuki matik harauzarami Gracie luhongbai matam lepnaradoira wangamba nongmanini leiraga amuk lakke hairame khangde Gracie ichanupin harauzaba uraga aisu saurambaga pungfa fakhre nangse pura maibini ko laifau fau bayam hai Milanga aikoi bemaga wari sanabada mana nangi batang dasu haifet pala e haye ngai khone nangbu kai hairurage madi kai haina pala iba nangna motivational oiba wahai wata ga yamna hairu male ado kai hairu rinoba kemna teda khadang khara thada kibane aduna oiramba tai ado aikoi liklana su nanga unaninge hai howe aduga imana su handakti aikhoigi film gi yaifa thoni numita moisu loina lakani Gracie nokfet tawrami wangambana amu makha tarai ado ichanupi di matangna yatrasu mana hankrasu matungdadi ibani niko wangamba Gracie gi makut paiduna hairami makhoi ani gi matau amuksu pibana mathaktagi yenglami makut ka painadana lohongasi kaina hainakre Rasi Kaidawragi piba nangna nathanta murum soliduna imabu wangambaga Gracie ga ichamjamna loinabani haibadaine aduga makhutka painaraga lohongbai wari sana krisidi as piba nangsidi mina wari sabada pangyengde yengsili yengshan batabane aidi haibide hainoima Gracie ga aiga yam thuna lohongbiyo hoine Gracie na bu yaradi kaisu kaidine ado mana yadradi namadi ngamkhiroi ko Imana mabu chahi ahum khak matam pi haikidaine chahi ahum doloibaga ibani gi lohongba haiduna yana khradudi hoine chumine Gracie gi punsi chengjel teli aina mabu chahi ahum khaki matam pi bani chahi ahum phabaga mabu loksenduna nanga maga lohongba haiduna lepkhibani adubu yengsi piba mana kari khalakpa haidusu mana punsi chengjel telaga kari gi wangambada lohongdoin ima adudi wangambada awaba piba taroidra imana khalise karino adudi ibani gi lohongbana amu kamdauba ima gi wakhaldo mayek iseng sengba wali ai gyan tadre sengna haibiyo ima Gracie na wangamba nungsibra madumadi ma lotuna thame aina madumadi magi wakhalon paba ngamde wangambada mana khaliba wakhalse aisu khalini aina mabu sena haudaba matang amada mana wangambabu nungsikhrabra haiduna adu oiradi ibani gi marisidi Rasi nangna chingnaribado masada kona mala aga amata chithadana mangonda hango piba masado ipen penjadabagum faurami matam khare leiraga nongma daina wakhal yam nungaitana chawbogi manakta laklami chawbana natte adubu kamaina tawrino haiba daina kaptuna khangde isu chawba magi nupido hojik magi ani suba macha unadore hai nang son to okpa haiduni nang hana kaisumta khanghaudrbo ai kaisu khanghaudre wafamse manu sa ingonda nomata hairakide nahan dang khangi aduga adu hairobadagi hojik na ibu nusiba tambiramaga hojik khakta aibu machandongna khanba ngamlake kaina nungsibasibu phagiro haiduna hikna kaplami chawbana adune nungsibasibu phagiro nangna tomthin tawkhribado adune nungsibasibu phagiro yam henjana khanjalanu nangisu laina tamba ama leijaramjani chawbana kochi kotuna nganglakpaduda daina ngaktuna kappaga topa makhai chawbada yenglami aina di fanyam haijabani ko nupado pukta mai tau tawi
pakhang mabuk pande mabuk to thondok pa ama yawena nangna AC gi car tonga di yare lik sabira di yare na sikha ang khang khibani ko adune nungsiba sibu fagiro tomthin di hauzik makubok naga sembidana nungai na lekramale kanagi makubok no haise nangdi car tongi ngai da amta tadrabo haise ka mani na hauzik ti tomthin do phajana sembikre macha nupi amadi mangonda thajaba yai hainarise nangdi nupa kanana kai gari thawi kanana building mathon kaya saba yumda leiye na thiraga leiringai da kaisu khangamaroye ka mani gi macha nupi Gracie garo haise Gracie di mi wangambaga nungsinari dudi manaw nupi do adudo tomthin ga hauzik nungsinari na mayamna wa launarise nang kaisu khangdro hauzik ti tomthin do gyan ga yam thina tare nupi daga chagat tawdri hairi mi gi maraiba haibase nomani ni khakta da thok aba mahekta lae haiduni daina ikai bana henman khiduna ngaihak ongduna tumina leirami wa makha taba ngamlamdi matam khara leiraga wangambagi imungsu likla luhungamdaigi irang langlami Gracie su likla bu unaba wangamba hoida laklami Sanatombi su Gracie lakpaduda harau tawjarami Sanatombi na ichana lakthoktana lakpadi kai chania Gracie yarani da kem chararoida ima likla sum unaningdana lakpane likla ai kita unaningbagirane haiduna laknabaduda Sanatombi dusu nokcherami Sanatombi nakhoi ani nga wari watai sanaro ima chak thangaluge chaka charaga haluko Gracie yarani ima aisu haladoine likla chakise inama likla na inama haina korakpududa Gracie ikai boy kari boy mamai mamet ngaksendana masi ngangsidi haina likla da khuning na thilami Sanatombi su nokfe tawduna yaro chakidawni kaisu koiroye ima chak thangaluradabane phamamo nachanupiga wari watai saramo ma thokibaga Gracie kaigino nangna imagi mamangda aingonda inama kaurido likla yadro haise imana su nachanupi hairami dudi chakmanadro haujikti kem ikai ranu mi loina khangnaresidi Gracie adu oirasu haujikti iche dum kauko ado ngaikone nangi keke watlige iche na pangba yaba likla kaisu thoidok na watre che dada na su awon pot yamna purakano haire ses yam understanding laini ko khangde che dada do hanaga manadre yam olame wangang sangang sajat lisat yamna hongame aduga kaidoi khangbra aine ichega amta unaraga icheda thank you hayo haiba aduda mana ikaije hairaiba madi engonda kegi ikairiba thank you dudi haidrasu yaida madugi wahaido nate aina taningidi nakhoi anina nungsi chanana leiminabado adu khaktane ado che dada ga ibaniga da warobinu ko kaigino haise phibam tanjana yadadana ibungdagi luhongba handawre chalo he asibo wane na masi ngangsidi somdana tomthinga kritiga unarami kriti aikhoi jesna ne suklong luhongde haiba leisabi aribi oiraga leigi haira khangdemi tomthen he angang yam khakano khangidana nui che kai shulidri aduga ne nangsu angang yam oiri khangidana ibani luhongba matam natriko aibu angang kaina nang yam angang oheningadi ai angang oiraga dum leijekhini ko nang dang pakhang phajajani ko musi ngangsi ngo machin masa se adum khomeba leiton da saru pande matagum pitong adum ngangeba chin bali se ngangnaba natro nangonda ngangdredi aibu mingonda ngangubra mana ngamnaba adum khomeba mase atai laini ai iyam kai nangi film ma leidaine gulab ki tingkhang haibra kaino aduda datom thina tawridubo aina kaidorage haise ai yam hainingde madu heroine dona maro me acting hen janjabane datom thina maro ma asengma mambane manmandana aidine sauningida yamna kai matang dano haise khangjana da batawno ayam sauningi noyani luhonga lorba matungi sin mayam do adu kaidorage artist oiradi adu ngaktani nangna sauri do aingonda di mai pa abane
ए कमाइना मानब तौबदा मानबै नत्रो नंगना साउरिदो अखोइदिने पिरकपा रोलदा चिल्हाउ थिबा यादे ओ ओ अदुदी याम नुंगाई जातनिने अदुदी आइसु बाबादा हाइनारागा फिल्म अमता कुमहौ तारे थाजल्लक्कनी अंगाना फिल्म कुंगे काइना खुनिंगना पिसलअदी कईगिनो हाइसे इबानी कोमिनारदी नुंगाइरोइद्रो अतोपगा तारदी नंग नुंगाइगद्रो आर्टिस्ट नि कइनो आर्टिस्ट हाइसिदी पिरकपा रोलदा चिल्हाउ थिबा यादिए अदुदैदी नंग खुपा हाइदुना कृतिदा धप तौदुना खुपाकना थागे तौबदा कृति ममित चेजे उइसिनखी तोमथिनसु मखुत्तु ब्रेक फादुना फागी तौबनिदा फुबिरोय अदो फिल्म कुंबदी यारोय अंगांगना चई जानी अदो नंग कुमिदुदी अतै मयामसु कुमिसिदी इबानी कोमिनारदी नुंगाइनिए यादे यादे नंग फिल्म गा कुंबा यारोय आइना कुंबनी नंगदी यारोय को ए कईगे मीना यारोयदी यारोय अइना यारो हाइसे याररोइदबने अइदी खंगदे आखोय बाबा हाइनारागा कुमनी हाइसिनी तोमथेन मकोक पाइदुना खांगे उन्थोकपनिदा को नंगसिबो अइना कमाइना ngangnadोइनो ngang नुसिबा अमा यावबसिदसु फुबसु ngamद्रेबसे फुनिंगबनदी खुदकसे मरेंग चटपजानी यारे लाओ चलसी थेंगे हाइरमगा तोमथेन सट हौगतुना चटखिगे तौरमी कृति अस फागी तौबने ngaikhoba सोमदना ग्रेसी वांगंबा होइदा चलुरगा हलकपदा लंबीदा दाइना थेंगनरमी ए दाइना कदाइ चलुइनो हाइरगा ग्रेसी गाड़ी खामलमी दाइनासु गाड़ी खामलमी दाइनाना ए ग्रेसी आई असिदा मी अमा उन्नरुबने नंदी काय चलुबनो आई दावांगंबा होइदा चलुबने उदबसु कुइरे कॉफी अमम थउसिदना दाइनाना याये मखोय अनिमक फास्ट फूड अमदा चंगलकलमी ग्रेसीना नंगदी शूटिंग चलिब्रा हंदकती स्केड्यूल खरा कोमे ngaikone nangi script ama namnido adu namba hawrabo kamain tawrage namba hawrasena ngangnarabane yam thuna hawrani dawa ngambagi machanupido lohongdore adu loiraga ingna hawrasena ngangnari waiter changakpaduda coffee ani haina order tawki nangbu karam palige nungariba natro daina dainana kadai dainoda gracie thajadeda afawba actress nabo अदो नंग हौजिक स्केड्यूल कोमे हाइदाइने अखोइगी फिल्म दो नंगना हीरोइन कुंबिरगेरा आइदी नंग अदुम कुमहनिंग बने अदुदा नंगी स्केड्यूल चेनबदुदा आइसु कैसु हाइबा ngamdraba नोमदा वांगंबनसु एगोंदा फोन तौरागा हाइरक्रे अदुने तोमथेन हीरो ओइदोइने नबानी दि याम चानबने नोय अतोप अमा येंगोदा आई कुमरोय ग्रेसी होय कैसु काइदेदा कॉफी पुथोरामी मखोय अनि अममम लौनारमी दाइना इहै हैनदबा इकोय कोइबगुम फावरमी ग्रेसीना ए आई कइनोम हंगे तौरगा कावरिसे येंगो कइनो हंगो असेंगबा सेंब्रादि खंगदे मीना हैनबदा नंग लोंगदोरे हाय चुम्ब्रा होंगदोरे ओ कंग्रेचुलेशंस थैंक यू इनवाइट तौरपा काउनिको दाइना खुमफम खंगदबगुम तौरमी ग्रेसीना मियोइबगी लक्से अंगकपा हाइदुनी नत्राने नंगसु हंदकी मतंगदा लक लयोना तमलम तौरिने नंगदी नराइबक फबी ओइखिदौरे पैसा पाइबा नुपा अचौबा बिल्डिंग मपु ओइखिदौरे दाइना खुमफम खंगलमदे ग्रेसी दा हंगतना येंबा फाव ngamda ममाय ममित ngaksan ngangsin खिबदुदा कइदौरगी दाइना हा केम तौदे हाइरगा ngaihak tumina leiraga yamna sauna फुक हौगतुना नंगी से एंगोंदा खंगना करेमनरीरा नत्रगा अइंगोंदा इकाइबा पीरीरा ग्रेसीना खरा फाथादुना दाइना से प्लीज अमता फमथखो दाइना खरा साउना नंगिदो आइगी वारी खंगना आइबु करेमनरीबा नत्रा आइगी असोइबा खंगना आइबु इकाइबा पीरी नत्रा दाइना से अमता फजना फमथखो आई नंगना ngangido आई वाखल अमता ताबा ngamdre aina haibadi nangdi laibok fabi oidore haibane sida ai kari ahenba ngakhrage nangido aibu ikai ba pibane aina luhonga doriba nupa do nupi angang leirambagi nangna aibu karim na bane oh sorry ai adudi sukang khangdi hana aduga aina nangbu karim na kipusu leite aina khangi se nanga tomthenga mari leinai aduga haujikna nupa duga nanga luhonga dore
adu khaktane aina khangba aduga simadi khango sidi aigi private life ne masida nangna khut thingjanbam thokte na khale daina yamna sauna shit hairamaga magi back table da thambu tap lauraga thokhirami Gracie mathanta famduna lehawi masa mathanta daina na sauri dugi maram khangjaramde mana hairamba nangido aibu ikaiba pibane aina luhonggodawriba nupado nupi angang leirambagi nangna ibu karimnabane adu manakongda hanjen hanjen taduna leirami kona Gracie nokfet tawduna hoi masida aina khuthinjan famdi thokte adubu nang amana wakhal hongakpada afaba mayam ama thok tawrine ngasi nupa singna nupibu fattana uribase nakhoi gombi kaya ama lebagi suni numidangduda tomthin gi phone da call ama laklami tomthin phone paikhatli hello ai daina ne tomthin hayeng ibani pung amada ibani na toina unaba mafamduda amutang unase tomthin nang soidana lakpiu ko tomthin ingak ngaktuna leirami matam kuina kaururabani adubu amuk phone tawsalaktuna kai horakle tomthin phone kaklami wa machet ama faw nganglamde somdana kritiga Gracie ga su wari watai sanaduna leirami kritina mado nupadu mari thamura male adugi mamana luhongo haibani hai khangde mina hainabada nupaduna di machanupi dongna khalege hairak male aduda police ka taknadana khara ki hanba gumba tawhanba male aduda luhongbe wari do lemnarakpani hai Gracie adudi henmanro nupadu su adudia khatkai khatuoga machanupi dongna khange dia magi maram chattuna ne aidi kisum khangde mi singse wakhal khantaba yang watnare kamaina punna amta gyan taminarak toino khangde nupi leirasu ma haujikti nupaduda dum leiba tabani nupadusu pamaktrasu adum lokshan ba tabani aikoi swaidai nate mana thokpa laibakta tamlamba haiduni tumtho othenge nangsu message thanara lairanu ko aisu ngasi di kokse ngauri tawe tumage hairaga machin manaw tumtharami Gracie gi manglanduda amuk pibarelna ngasi di sengna hayo wangambaga nanga leinariba mari se kaino Gracie kaigino nangna adu hangido hangfam thokpagi hangine nakhoi ani chumna tinaba nate luhongbagi wari fawa sanaba loikre aiga maga luhonglasu aidi nangi nanakta dum laktoi sidi piba madu yaroi ama khalo nangna sana nangna wangambaga luhongladi nanga maga kaisu kuina laiminaba fangloi haiba nangsu khangliba natra aduga karigi mangonda chaithenga mo piramdoino nang wangambaga luhongba yaroi Gracie maduna mingonda awaba piba oina thokani makhoina silabada aina kamaina yaroi haiduna khumdoino piba makhoina su uba phangdaba aigidi nang lei haiduna karamna khumdoino ai khangange haiduna pibarel mathanta murum khara sonduna magi khudangda thangna ahumlak sat launa jinglami Gracie na piba kainu nangna tawrido piba makhuttu paiduna chaina khangbudu ubada Gracie su pakhatuna piba haiduna kaurami mangda kaubadagi hendoktuna taibangda piba haiduna kauraklami Kritigi machina adumna kaurakpaduda pakhatuna che haiduna hawdoklami Gracie piba hairaga khangduna fuk hawgatlami masadu humang anapi kanglami Kriti yamna pakhatna kaidoragi che kanada no piba haina kaurido Gracie sor sangna hontoktuna kaisunate mangoira male tumtharo yare hairaga Kriti su amuk hiptharami adubu Gracie di hiptharasu tumba yaramde magi mangdo masen marang oina ningsinge tawrami fazana su ningsingba ngamlamde mathangi numita haina khiba matung inna tomthinga dainaga unarami tomthin dainada michina hanna fawba yenglude mamaidu leithoktuna lerami makhoi ani kuina wa ngangnadana leiraklaba matung dainana nungairiba natro tomthin yam nungairi nangsu nungairiba natro daina hairaga hik launa kapthoraklami yam nungairi
ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤ ꯇꯣꯝꯊꯤꯟ ꯀꯩ ꯐꯤꯜꯝꯒꯤ ꯀꯞꯄꯒꯤ ꯑꯦꯛꯇꯤꯡꯅꯣ ꯑꯗꯨꯅ ꯑꯃꯨꯛ ꯗꯥꯏꯅꯥ ꯇꯣꯝꯊꯤꯟꯅ ꯑꯗꯨꯝꯅ ꯈꯨꯝꯂꯛꯄꯗꯨꯗ ꯗꯥꯏꯅꯥ ꯏꯉꯛ ꯉꯛꯂꯝꯃꯤ ꯑꯩꯅ ꯀꯞꯄꯤꯁꯦ ꯐꯤल्मꯒꯤ ꯑꯦꯛꯇꯤꯡꯅꯦ ꯈꯜꯂꯕꯣ ꯇꯣꯝꯊꯤꯟ ꯑꯩ ꯂꯨꯍꯣꯡꯗꯧꯔꯦ ꯑꯩꯁꯨ ꯈꯪꯉꯦ ꯀꯣꯡꯒ꯭ꯔꯦꯆꯨꯂꯦꯁꯟꯁ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯄꯥꯎꯅꯦ ꯑꯗꯨꯗꯤ ꯅꯪꯒꯤꯗꯣ ꯑꯩꯕꯨ ꯏꯀꯥꯏꯕ ꯄꯤꯔꯤꯔꯥ ꯑꯩꯅ ꯀꯗꯥꯏꯗ ꯏꯀꯥꯏꯕ ꯄꯤꯔꯒꯦ ꯅꯪ ꯂꯨꯍꯣꯡꯗꯧꯔꯦ ꯍꯥꯏꯕꯗꯨꯗ ꯑꯩꯁꯨ ꯍꯔꯥꯎꯔꯤꯅꯤ ꯀꯩꯅꯣ ꯅꯪꯅ ꯂꯥꯏꯕꯛ ꯐꯕꯤ ꯑꯣꯏꯈꯤꯗꯧꯔꯦ ꯀꯨꯕꯦꯔꯒꯤ ꯃꯔꯜ ꯁꯪꯈꯤꯗꯧꯔꯦꯅ ꯈꯟꯕꯗ ꯑꯩꯁꯨ ꯍꯔꯥꯎꯔꯤꯅꯤ ꯌꯥꯔꯦ ꯇꯣꯝꯊꯤꯟ ꯋꯥ ꯃꯈꯥ ꯇꯥꯟꯅꯔꯔꯣꯏꯁꯦ ꯍꯧꯖꯤꯛꯇꯤ ꯅꯪꯅ ꯑꯩꯕꯨ ꯀꯩꯁꯨ ꯅꯨꯡꯁꯤꯔꯝꯃꯔꯣꯏ ꯍꯥꯏꯕ ꯈꯪꯉꯤ ꯃꯗꯨ ꯈꯪꯂꯝꯕ ꯑꯩꯒꯤꯗꯤ ꯂꯥꯏꯕꯛ ꯐꯕꯅꯤ ꯍꯧꯖꯤꯛꯇꯤ ꯅꯪ ꯑꯩꯕꯨ ꯁꯨꯛꯅꯨꯡ ꯅꯨꯡꯁꯤꯕ ꯐꯥꯎꯗ꯭ꯔꯕ ꯇꯣꯝꯊꯤꯟ ꯇꯣꯝꯊꯤꯟ ꯑꯩ ꯅꯉꯣꯟꯗ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯇꯣꯝꯊꯤꯟ ꯑꯩ ꯌꯥꯝ ꯋꯥꯏꯌꯦ ꯏꯁꯥ ꯏꯊꯟꯇ ꯁꯤꯅꯤꯡꯕ ꯑꯃ ꯐꯥꯎꯋꯦ ꯑꯩꯅ ꯈꯟꯖꯔꯨꯕ ꯃꯪꯖꯔꯨꯕ ꯄꯨꯝꯅꯃꯛ ꯍꯧꯖꯤꯛꯇꯤ ꯑꯔꯦꯝꯕꯗ ꯇꯥꯔꯦ ꯃꯥꯅ ꯑꯁꯨꯝꯅ ꯅꯨꯄꯤ ꯑꯃ ꯂꯩꯔꯝꯅꯤ ꯍꯥꯏꯕ ꯑꯩ ꯃꯪꯗ ꯐꯥꯎ ꯃꯪꯂꯨꯗꯕꯅꯤ ꯐꯤꯕꯝꯅ ꯇꯟꯖꯥꯅ ꯌꯥꯗꯗꯅ ꯑꯩ ꯃꯥꯒ ꯂꯨꯍꯣꯡꯅꯕ ꯏꯃꯥ ꯈꯣꯏꯅ ꯁꯤꯟꯈ꯭ꯔꯦ ꯃꯁꯤꯒꯤꯗꯃꯛꯇ ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨꯀꯣ ꯇꯣꯝꯊꯤꯟ ꯑꯗꯨ ꯀꯩꯗꯧꯔꯒꯦ ꯍꯥꯏꯁꯦ ꯅꯪꯅ ꯄꯥꯝꯕꯗꯨꯃꯛ ꯊꯣꯛꯂꯕ ꯅꯠꯇ꯭ꯔꯣ ꯐꯖꯅ ꯂꯩꯃꯤꯟꯅꯔꯣ ꯀꯩꯅꯣ ꯑꯗꯨꯗꯤ Oh